ꯑꯍꯥꯟꯕꯃꯛꯇꯗ ꯄꯦꯅꯥꯒꯤ ꯈꯣꯟꯖꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤꯗꯒꯤ ꯂꯧꯊꯣꯛꯆꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯦꯅꯥ ꯂꯥꯏꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯄꯦꯅꯥꯒꯤ ꯑꯣꯖꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯄꯦꯅꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕ, ꯄꯦꯅꯥ ꯃꯁꯛ ꯈꯪꯕ, ꯈꯣꯡꯕ ꯍꯩꯕꯇ ꯅꯠꯇꯅ ꯄꯦꯅꯥꯒꯤ ꯁꯩꯁꯛꯂꯣꯟ ꯃꯥꯄꯟꯕꯨ ꯄꯨꯕ ꯄꯦꯅꯥꯒꯤ ꯑꯣꯖꯥ ꯑꯃꯅꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯊꯧꯒꯜꯂꯣꯟ ꯂꯤꯆꯠ ꯐꯕ, ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯄꯦꯅꯥ ꯁꯛꯄ ꯑꯣꯖꯥꯅꯤ꯫ ꯃꯍꯥꯛꯄꯨ ꯈꯨꯜ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯦꯅꯥ ꯁꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯥꯎ-ꯆꯦ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯦꯅꯥꯒꯤ ꯁꯩꯁꯛꯇ ꯃꯤꯕꯨ ꯀꯞꯍꯟꯕ, ꯃꯤꯕꯨ ꯄꯦꯜꯍꯟꯕ, ꯅꯨꯡꯁꯤꯍꯟꯕ, ꯄꯨꯛꯅꯤꯡ ꯅꯧꯊꯍꯟꯕ, ꯁꯥꯎꯅꯤꯡꯕ ꯄꯣꯛꯍꯟꯕ, ꯅꯣꯛꯅꯤꯡꯕ ꯄꯣꯛꯍꯟꯕ ꯈꯨꯗꯤꯡꯃꯛꯄꯨ ꯄꯦꯅꯥ ꯁꯩꯁꯛ ꯄꯨꯕ ꯉꯝꯕ ꯑꯣꯖꯥꯅꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯔꯕꯗ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯂꯩꯇꯦ꯫ ꯄꯦꯅꯥ ꯁꯛꯄ ꯍꯦꯛꯇ ꯆꯠꯈꯤ꯫ ꯂꯩꯄꯥꯛ ꯅꯤꯡꯊꯧꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯗꯨꯅ ꯈꯨꯖꯤ ꯇꯥꯟꯃꯦꯟ ꯃꯁꯤꯡ ꯂꯥꯛꯉꯝꯗꯅ ꯐꯪꯈ꯭ꯔꯕ ꯑꯣꯖꯥꯅꯤ꯫ ꯑꯣꯖꯥꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕ ꯂꯩ, ꯃꯇꯧ ꯂꯩꯕ ꯄꯦꯅꯥ ꯁꯩꯁꯛꯄ ꯑꯣꯖꯥꯅꯤ꯫ ꯈꯨꯟ ꯈꯨꯗꯤꯡꯗ ꯑꯣꯖꯥꯗ ꯍꯥꯏꯖꯔꯨꯗꯨꯅ ꯃꯇꯝꯗ ꯌꯥꯕꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯈꯨꯟ ꯈꯨꯟꯅ ꯈꯥꯏꯅꯗꯨꯅ ꯑꯍꯥꯎꯕ ꯑꯦꯟꯁꯥꯡ ꯄꯤꯖꯗꯨꯅ ꯄꯦꯅꯥ ꯁꯛꯂꯤꯉꯩꯗꯒꯤ ꯃꯇꯝꯗ ꯉꯥ ꯊꯣꯡꯗꯨꯅ ꯑꯣꯖꯥꯕꯨ ꯃꯄꯨꯛ ꯄꯦꯟꯅ ꯁꯦꯕꯥ ꯇꯧꯏ꯫ ꯑꯣꯖꯥꯒꯤ ꯆꯥꯅꯕ ꯊꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯍꯨꯝꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯄꯤꯖꯩ꯫ ꯑꯣꯖꯥꯅꯁꯨ ꯃꯆꯥꯒꯨꯝꯅ ꯃꯁꯨꯒꯨꯝꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯄꯦꯅꯥꯒꯤ ꯑꯣꯖꯥꯅ ꯅꯤꯡꯊꯤꯖꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯈꯨꯟꯒꯤ ꯂꯩꯃꯥꯡꯗ ꯄꯦꯅꯥ ꯁꯛꯇꯨꯅ ꯍꯧꯈ꯭ꯔꯕ ꯂꯥꯏꯒꯤ, ꯃꯤ ꯂꯥꯏꯒꯤ ꯑꯔꯤꯕ ꯂꯥꯏꯒꯤ ꯋꯥꯔꯤ ꯀꯌꯥ ꯄꯔꯤꯡ ꯂꯤꯁꯥꯡꯁꯤꯠꯅ ꯅꯨꯃꯤꯠ 15ꯅꯤ, 20ꯅꯤ, 30ꯅꯤ ꯊꯧꯒꯜꯂꯤ꯫ ꯄꯦꯅꯥ ꯁꯛꯄꯗ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯁꯦꯜ ꯀꯌꯥ ꯊꯥꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯑꯣꯖꯥꯅ ꯅꯨꯃꯤꯠ ꯅꯨꯃꯤꯠꯀꯤ ꯑꯣꯏꯕ ꯑꯣꯖꯥꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯦꯅꯥ ꯁꯩꯁꯛꯂꯣꯟ ꯃꯄꯨꯡ ꯐꯥꯅ ꯈꯨꯜꯒꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅꯕ, ꯄꯨꯟꯁꯤ ꯅꯣꯡꯁꯥꯡꯅꯕ ꯈꯨꯜꯒꯤ ꯂꯥꯏꯗ ꯊꯧꯅꯤꯖꯗꯨꯅ ꯄꯦꯅꯥꯒꯤ ꯊꯧꯔꯝꯂꯣꯟ ꯄꯥꯡꯊꯣꯛꯅꯩ꯫ ꯑꯣꯖꯥꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯈꯨꯝꯕꯥꯡꯕ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯐꯤꯗꯥ ꯑꯃ ꯊꯥꯕꯤꯗꯨꯅ ꯄꯦꯅꯥꯒꯤ ꯇꯦꯡꯕꯥꯡ ꯑꯣꯏꯅꯕ ꯊꯧꯒꯜꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯁꯨꯔꯗꯨꯅ ꯄꯦꯅꯥ ꯁꯩꯁꯛꯄ ꯂꯣꯏꯗꯨꯅ ꯈꯨꯜꯅ ꯑꯉꯝꯕ ꯗꯈꯤꯅꯥ ꯇꯧꯗꯨꯅ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯅꯩ꯫ ꯑꯣꯖꯥꯅ ꯃꯌꯨꯝꯗ ꯂꯩꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯄꯦꯅꯥ ꯇꯝꯕ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯄꯦꯅꯥ ꯃꯔꯣꯜ, ꯏꯁꯩ ꯁꯩꯁꯛ ꯀꯌꯥ ꯑꯃꯁꯨ ꯇꯝꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯒꯣꯄꯥꯜꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥꯕꯨ ꯄꯦꯅꯥ ꯌꯥꯝꯅ ꯍꯩꯍꯟꯅꯤꯡꯗꯨꯅ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯕꯣꯔꯤꯗꯨꯅ ꯉꯝꯖꯕ ꯐꯩꯖꯣꯝ ꯐꯨꯔꯤꯠ ꯄꯩꯁꯥ ꯍꯥꯞꯇꯨꯅ ꯃꯄꯨꯡ ꯐꯥꯅ ꯈꯪꯖꯒꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯣꯖꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯗꯨꯅ ꯄꯦꯅꯥ ꯑꯃ ꯁꯦꯝꯒꯠꯄꯤꯗꯨꯅ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯤꯄꯥ ꯄꯦꯅꯥ ꯇꯝꯕꯤꯔꯝꯃꯤ꯫ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯤꯄꯥ ꯇꯣꯂꯣꯏꯕꯕꯨ ꯑꯣꯖꯥꯅ ꯅꯤꯡꯊꯤꯅ ꯄꯦꯅꯥ ꯈꯣꯡꯕ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯃꯥꯅꯁꯨ ꯃꯆꯥ ꯇꯣꯂꯣꯏꯕꯕꯨ ꯃꯐꯝ ꯃꯇꯝ ꯈꯪꯅ ꯂꯝꯖꯤꯡꯕꯤꯗꯨꯅ ꯑꯣꯖꯥꯕꯨ ꯊꯧꯒꯜꯂꯣꯟ ꯇꯧꯗꯨꯅ ꯃꯍꯩ ꯇꯝꯍꯜꯂꯝꯃꯤ꯫ ꯃꯍꯩ ꯇꯝꯐꯝꯁꯪ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯂꯒ ꯑꯣꯖꯥꯅ ꯁꯪꯕ ꯅꯨꯃꯤꯠ ꯈꯟꯗꯨꯅ ꯄꯦꯅꯥꯒꯤ ꯈꯨꯂꯣꯟ ꯀꯌꯥꯁꯨ ꯇꯣꯂꯣꯏꯕ ꯇꯝꯂꯦ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒꯁꯨ ꯄꯦꯅꯥ ꯀꯟꯅ ꯑꯣꯏꯔꯥꯏꯔꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯇꯣꯂꯣꯏꯕ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯍꯩꯅꯤꯡꯂꯤꯕ ꯄꯦꯅꯥꯕꯨ ꯃꯔꯥꯏꯕꯛ ꯀꯠꯆꯔꯒ ꯑꯣꯔꯥꯏꯖꯔꯝꯃꯤ꯫ ꯇꯣꯂꯣꯏꯕꯒꯤ ꯃꯄꯥꯅ ꯁꯥꯎꯅ ꯆꯩꯕ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯇꯣꯂꯣꯏꯕ, ꯂꯥꯏꯔꯤꯛ ꯇꯧꯗꯨꯅ ꯅꯤꯡꯊꯤꯅ ꯇꯝꯂꯤꯕ ꯅꯍꯩꯗꯨ ꯇꯝꯗꯨꯅ ꯃꯍꯩ ꯆꯥꯅꯅꯕ ꯍꯥꯏꯕꯗꯤ ꯈꯟꯗꯅ ꯍꯅꯨ ꯍꯅꯥꯒꯤ ꯃꯊꯧ ꯄꯦꯅꯥ ꯈꯣꯡꯕꯗ ꯅꯄꯨꯛꯅꯤꯡ ꯂꯨꯞꯂꯤꯕ? ꯄꯦꯅꯥꯅ ꯅꯄꯨꯟꯁꯤꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ, ꯄꯦꯅꯥꯅ ꯆꯥꯕ ꯌꯥꯕ ꯍꯧꯅꯗꯦ, ꯋꯥꯊꯤ ꯋꯥꯔꯣꯏ ꯇꯧꯒꯅꯨ" ꯍꯥꯏꯅ ꯒꯣꯄꯥꯜꯅ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯣꯂꯣꯏꯕ ꯃꯄꯥꯒꯤ ꯋꯥꯕꯨ ꯀꯤꯕꯗꯒꯤ ꯃꯄꯥ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄ ꯉꯝꯗꯅ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯄꯦꯅꯥ ꯇꯝꯕꯁꯨ ꯆꯠꯈꯤꯗ꯭ꯔꯦ, ꯃꯌꯨꯝꯗꯁꯨ ꯄꯦꯅꯥ ꯑꯣꯔꯥꯏꯈꯤꯗ꯭ꯔꯦ꯫ ꯆꯥꯎꯕꯤꯅꯗꯤ ꯃꯆꯥꯅꯤꯄꯥ ꯄꯦꯅꯥ ꯍꯩꯍꯟꯅꯤꯡꯕꯅ ꯃꯥꯒꯤ ꯅꯨꯄꯥ ꯒꯣꯄꯥꯜꯗ "ꯏꯆꯥꯁꯤ ꯄꯦꯅꯥ ꯇꯝꯍꯜꯂꯁꯤ, ꯂꯥꯏꯔꯤꯛꯁꯨ ꯅꯤꯡꯊꯤꯅ ꯑꯗꯨꯃꯛ ꯇꯝꯁꯅꯨ,
ꯂꯥꯏꯔꯤꯛꯇꯅ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ, ꯄꯦꯅꯥꯁꯨ ꯃꯍꯩ ꯃꯈꯜ ꯑꯃꯅꯤ, ꯏꯄꯥ ꯏꯄꯨꯒꯤ ꯂꯥꯏꯒꯤꯅꯤ, ꯑꯩꯈꯣꯏꯅ ꯀꯟꯅ ꯊꯤꯡꯕ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯇꯥꯕꯗ ꯒꯣꯄꯥꯜ ꯍꯥꯏꯐꯝ ꯈꯪꯗꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯌꯥꯔꯦ꯫ ꯃꯃꯥꯅ ꯃꯆꯥꯕꯨ ꯑꯃꯨꯛ ꯂꯝꯖꯤꯡꯕꯤꯗꯨꯅ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯍꯜꯂꯕꯗ ꯇꯣꯂꯣꯏꯕ ꯄꯦꯅꯥ ꯑꯃꯨꯛ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯄꯦꯅꯥ ꯑꯣꯔꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ, ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯇꯣꯂꯣꯏꯕꯅ ꯄꯦꯅꯥ ꯑꯣꯏꯔꯥꯏꯔꯝꯂꯒ ꯄꯦꯅꯥꯗꯨ ꯃꯐꯝ ꯆꯥꯅ ꯏꯃꯨꯡꯗ ꯂꯥꯏꯒꯤ ꯃꯅꯥꯛꯇ ꯌꯥꯟꯁꯤꯜꯂꯗꯨꯅ ꯍꯤꯞꯄ ꯆꯪꯂꯝꯃꯤ꯫ ꯒꯣꯄꯥꯜꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯃꯆꯥꯅ ꯇꯨꯝꯊꯈ꯭ꯔꯕꯗ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯄꯦꯅꯥ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯒꯣꯄꯥꯜꯅ ꯄꯦꯅꯥ ꯆꯐꯨ ꯑꯗꯨ ꯊꯨꯒꯥꯏꯔꯦ, ꯆꯩꯖꯤꯡ ꯑꯗꯨꯅ ꯊꯨꯗꯦꯛꯂꯦ, ꯑꯗꯨꯒ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯂꯩꯃꯥꯡꯗ ꯀꯣꯝ ꯇꯧꯗꯨꯅ ꯑꯇꯦꯛꯄ ꯄꯦꯅꯥ ꯑꯗꯨ ꯈꯣꯝꯖꯤꯜꯂꯒ ꯄꯨꯂꯞ ꯐꯨꯝꯖꯤꯜꯂꯦ꯫ ꯒꯣꯄꯥꯜ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯒꯣꯄꯥꯜꯅ ꯄꯦꯅꯥ ꯇꯥꯊꯤꯔꯨꯕꯅ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯅꯤꯡꯁꯥ ꯆꯥꯕ ꯌꯨ ꯊꯛꯄ ꯒꯣꯄꯥꯜ ꯑꯍꯤꯡ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯃꯆꯥꯅ ꯄꯦꯅꯥ ꯑꯣꯔꯥꯏꯒꯦ ꯍꯥꯏꯗꯨꯅ ꯄꯦꯅꯥ ꯌꯥꯟꯐꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯄꯦꯅꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗ ꯃꯆꯥꯅꯤꯄꯥꯅ ꯃꯃꯥꯗ ꯍꯪꯖꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯄꯦꯅꯥ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯪꯂꯛꯂꯕ ꯃꯇꯝꯗ ꯃꯃꯥꯅ ꯅꯄꯥꯗ ꯍꯪꯉꯨꯆꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯪꯂꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯍꯦ ꯑꯉꯥꯡ, ꯀꯣꯔꯧꯊꯛꯇ ꯀꯥꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯆꯩꯔꯛꯂꯕ ꯃꯇꯝꯗ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯒꯣꯄꯥꯜ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯅꯤꯡꯁꯥ ꯆꯥꯔꯕꯁꯨ ꯆꯥꯗ꯭ꯔꯕꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯍꯤꯡ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯈꯨꯗꯤꯡ ꯄꯦꯅꯥ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯃꯅꯥꯀꯣꯡꯗ ꯅꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯍꯤꯡꯗ ꯄꯦꯅꯥ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯁꯨ ꯇꯥꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯕꯗ ꯒꯣꯄꯥꯜ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯒꯣꯄꯥꯜ ꯑꯍꯤꯡ ꯑꯁꯨꯝ ꯇꯨꯝꯂꯛꯇꯕꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯦ꯫ ꯂꯩꯕꯥꯛꯀꯤ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯂꯥꯌꯦꯡꯕꯗ ꯐꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯒꯣꯄꯥꯜ ꯈꯥꯡꯇꯨꯝ ꯇꯨꯝꯊꯔꯕꯗ ꯃꯥꯒꯤ ꯃꯃꯪꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯂꯒ, ꯍꯦ ꯒꯣꯄꯥꯜ, ꯅꯍꯥꯛ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯂꯩꯅꯤꯡꯕ꯭ꯔꯥ ꯂꯩꯅꯤꯡꯗꯕ꯭ꯔꯥ? ꯅꯍꯥꯛꯅ ꯄꯦꯅꯥꯕꯨ ꯂꯩꯔꯣꯟ ꯆꯜꯂꯨꯔꯕꯅꯤꯅ ꯅꯌꯨꯝ ꯑꯁꯤ ꯁꯤꯗꯣꯛꯇꯨꯅ ꯑꯩꯒꯤ ꯂꯥꯏꯁꯪ ꯑꯃ ꯁꯥꯎ, ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯖꯧ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯕꯗ ꯒꯣꯄꯥꯜꯅ ꯁꯣꯜꯂꯤ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯏꯅꯤꯡꯊꯧꯕꯨ ꯆꯦꯠꯅ ꯊꯧꯅꯤꯖꯔꯦ, ꯃꯌꯨꯝ ꯁꯤꯗꯣꯛꯂꯦ, ꯂꯥꯏꯁꯪ ꯑꯃ ꯁꯥꯔꯦ, ꯂꯥꯏꯁꯪꯗꯒꯤ ꯈꯔ ꯆꯠꯊꯔꯒ ꯃꯌꯨꯝ ꯑꯃ ꯁꯥꯔꯦ꯫ ꯒꯣꯄꯥꯜ ꯄꯦꯅꯥꯁꯤ ꯂꯥꯏꯅꯤ ꯍꯥꯏꯕ ꯊꯥꯖꯔꯗꯨꯅ ꯃꯆꯥꯕꯨ ꯄꯦꯅꯥꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯄꯦꯅꯥ ꯇꯝꯅꯅꯕ ꯑꯆꯪꯕ ꯄꯦꯅꯥꯒꯤ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯑꯣꯖꯥꯗ ꯍꯥꯏꯖꯔꯦ꯫ ꯃꯆꯥꯕꯨ ꯑꯣꯖꯥꯗ ꯁꯤꯟꯅꯔꯦ꯫ ꯇꯣꯂꯣꯏꯕ ꯑꯣꯖꯥꯒꯤ ꯃꯄꯥꯟꯗꯒꯤ ꯄꯦꯅꯥ ꯁꯩꯁꯛꯂꯣꯟ ꯈꯪꯂꯗꯨꯅ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯑꯃ ꯑꯣꯏꯔꯛꯂꯕꯗ ꯒꯣꯄꯥꯜꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯌꯦ꯫ ꯏꯁꯨꯁꯥ, ꯄꯦꯅꯥꯁꯤ ꯂꯥꯏꯒꯤꯅꯤ, ꯂꯥꯏꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯆꯠꯀꯗꯕꯅꯤ꯫ ꯆꯠꯂꯣ, ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯂꯣꯏꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯆꯥꯅꯤꯄꯥ ꯇꯣꯅꯥꯟꯕ, ꯂꯧꯁꯤꯡꯗꯤ ꯌꯥꯝꯅ ꯁꯤꯡꯕ, ꯁꯨꯕ ꯅꯣꯝꯕꯗꯤ ꯀꯌꯥ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯃꯥꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯔꯕꯁꯨ ꯇꯣꯅꯥꯟꯕ ꯅꯤꯄꯥꯁꯤꯅ ꯎꯠꯂꯩ ꯄꯥꯠꯂꯩ ꯇꯧꯗꯨꯅ ꯊꯕꯛ ꯀꯌꯥꯗꯒꯤ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯁꯨꯝ ꯆꯥꯎꯔꯛꯄꯅ ꯅꯤꯄꯥ ꯑꯁꯤ ꯄꯥꯈꯪ ꯃꯊꯣꯠ ꯐꯥꯔꯛꯂꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯐꯖꯕ ꯐꯤ ꯁꯦꯠꯄ, ꯃꯅꯤꯡꯇꯧꯅ ꯆꯥꯕ ꯊꯛꯄ ꯎꯕꯗꯁꯨ ꯃꯍꯥꯛꯁꯨ ꯐꯖꯕ ꯐꯤ ꯀꯌꯥ ꯑꯃ ꯁꯦꯠꯅꯤꯡꯂꯝꯃꯤ, ꯑꯍꯥꯎꯕ ꯀꯌꯥ ꯑꯃ ꯆꯥꯅꯤꯡ ꯊꯛꯅꯤꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗ ꯇꯣꯅꯥꯟꯕꯅ, ꯏꯃꯥ, ꯑꯩꯕꯨ ꯐꯨꯔꯤꯠ ꯐꯖꯕ, ꯖꯤꯟꯁ ꯈꯣꯡꯒ꯭ꯔꯥꯎ ꯐꯖꯕ ꯑꯃꯒ ꯈꯣꯡꯎꯞ ꯑꯃꯠꯇꯒꯗꯤ ꯂꯩꯕꯤꯌꯨ ꯍꯥꯏꯔꯛꯂꯕꯗ ꯀꯔꯤꯒꯨꯝꯕ ꯃꯤꯒ ꯇꯤꯟꯅꯔꯛꯄꯗ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯇꯣꯏꯅ ꯃꯃꯥꯗ ꯉꯪꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯁꯅꯨ ꯈꯜꯂꯕꯣꯏ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯁꯨꯖ ꯅꯣꯝꯖꯔꯨꯕ, ꯁꯤꯡ ꯆꯟꯕ, ꯉꯥ ꯐꯥꯕꯅꯆꯤꯡꯕ ꯇꯧꯔꯨꯕꯗꯒꯤ ꯐꯪꯂꯛꯄ ꯈꯔ ꯇꯨꯡꯁꯤꯟꯖꯕꯗꯨꯅ ꯋꯥ ꯎꯇꯣꯡ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯋꯥ ꯇꯣꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯆꯥꯗ ꯄꯩꯁꯥ ꯄꯨꯝꯕ ꯄꯤꯔꯝꯃꯤ꯫
ꯇꯨꯅꯥꯟꯕꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯩꯁꯥꯗꯨ ꯄꯨꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯂꯗꯨꯅ ꯃꯥꯅ ꯄꯥꯝꯖꯕꯁꯤꯡꯗꯨ ꯂꯩꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯈꯣꯡꯎꯞ ꯄꯨꯝꯕ ꯁꯦꯠꯆꯤꯟ ꯆꯥꯁꯤꯜꯂꯗꯨꯅ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯌꯦꯡꯂꯒ "ꯏꯃꯥ, ꯑꯩꯍꯥꯛ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯣꯛ ꯆꯠꯄ ꯍꯧꯔꯒꯗꯕꯅꯤ꯫ ꯑꯩꯅ ꯊꯣꯛ ꯆꯠꯂꯕꯗꯤ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ "ꯏꯕꯨꯡꯉꯣ, ꯑꯣꯏꯔꯣꯏꯗꯕꯗ ꯊꯕꯛ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ" ꯍꯥꯏꯅ ꯃꯃꯥꯗꯨꯅ ꯇꯨꯅꯥꯟꯕꯗ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯔꯝꯃꯤ꯫ ꯇꯨꯅꯥꯟꯕꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯈꯤꯕꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯀꯅꯥꯗ ꯍꯥꯟꯅ ꯑꯩꯍꯥꯛꯁꯤ ꯊꯣꯛ ꯆꯠꯁꯤꯒꯦ ꯍꯥꯏꯅ ꯆꯠꯅ ꯈꯜꯂꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯍꯟꯖꯕꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯁꯥꯃꯨ ꯍꯟꯖꯕꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯅꯤꯡꯉꯣꯜ 5 ꯄꯣꯛꯄꯒꯤ ꯃꯃꯥ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨ ꯍꯟꯖꯕꯅ ꯅꯤꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯊꯣꯛ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯃꯥ ꯑꯣꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯂꯒ "ꯏꯃꯥ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ" ꯍꯥꯏꯔꯝꯃꯤ꯫ "ꯀꯔꯤ ꯍꯪꯅꯤꯡꯉꯤ ꯏꯕꯨꯡꯉꯣ? ꯊꯣꯛꯅ ꯏꯃꯥꯒꯤ ꯏꯆꯥ ꯅꯨꯄꯤ ꯏꯕꯦꯝꯃ ꯂꯩꯕ꯭ꯔꯣ?" ꯁꯥꯃꯨ ꯍꯟꯖꯕꯒꯤ ꯅꯨꯄꯤꯅ "ꯏꯆꯥꯅꯨꯄꯤ ꯀꯔꯝꯕꯅꯣ ꯏꯕꯨꯡꯉꯣ?" ꯍꯪꯖꯔꯕꯗ "ꯊꯣꯛꯅ ꯏꯃꯥ ꯈꯔ ꯉꯧꯕꯤ, ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤꯗꯨꯅꯤ" ꯍꯥꯏꯖꯔꯝꯃꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ "ꯑꯣ, ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯃꯦꯝꯇꯣꯝꯕꯤꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗ ꯊꯣꯛꯅ "ꯆꯨꯝꯃꯤ ꯏꯃꯥ, ꯃꯦꯝꯇꯣꯝꯕꯤ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ, ꯑꯩꯅ ꯃꯃꯤꯡ ꯀꯥꯎꯈꯤꯕꯒꯤꯅꯤ" ꯑꯁꯨꯝꯅ ꯊꯣꯛꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯃꯣꯏꯊꯦꯝ ꯇꯧꯔꯛꯂꯦ꯫ ꯁꯥꯃꯨ ꯍꯟꯖꯕꯤꯒꯤ ꯅꯨꯄꯤꯅ "ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯗ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯌꯨꯒꯦ? ꯊꯣꯛꯅ ꯏꯃꯥ ꯅꯃꯥꯟꯅꯕꯅꯤ, ꯆꯪꯍꯜꯂꯛꯎꯔ ꯆꯠꯍꯟꯈ꯭ꯔꯣꯔ ꯍꯦꯛꯇ ꯍꯪꯕꯤꯔꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯅ "ꯃꯦꯝꯇꯣꯝꯕꯤ, ꯏꯕꯦꯝꯃ ꯇꯥꯕ꯭ꯔꯥ? ꯅꯃꯥꯟꯅꯕ ꯂꯥꯛꯂꯤꯅꯦ, ꯅꯍꯥꯛꯄꯨ ꯆꯪꯍꯜꯂꯛꯎꯔ ꯆꯠꯍꯟꯈ꯭ꯔꯣꯔ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯕꯗ ꯃꯆꯥꯅꯨꯄꯤꯅ "ꯏꯃꯥ, ꯆꯪꯍꯜꯂꯛꯎ" ꯍꯥꯏꯔꯛꯂꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯇꯥꯔꯕꯗ ꯊꯣꯛꯅ ꯍꯥꯊꯨ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯦꯝꯇꯣꯝꯕꯤꯅ ꯊꯣꯛ ꯄꯥꯈꯪ ꯎꯕꯗ ꯉꯛꯂꯗꯨꯅ "ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯄꯥꯈꯪ ꯑꯗꯨꯅ "ꯑꯩꯁꯦ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯄ ꯅꯠꯇꯦ, ꯌꯥꯝꯅ ꯇꯟꯅ ꯃꯤꯒꯤ ꯄꯥꯈꯣꯜ ꯑꯃꯒꯤ ꯆꯠꯇꯕ ꯌꯥꯗꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯦꯝꯇꯣꯝꯕꯤ, ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯤ ꯑꯃ ꯉꯧꯔꯣꯛ ꯉꯧꯕꯤꯗꯣ, ꯅꯈꯣꯏꯒꯁꯨ ꯇꯣꯏꯅ ꯆꯠꯃꯤꯟꯅꯕꯤꯗꯨ ꯀꯔꯤ ꯍꯥꯏꯕ ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ" ꯍꯥꯏꯔꯛꯏ꯫ ꯃꯦꯝꯇꯣꯝꯕꯤꯅ "ꯀꯕꯣꯛꯂꯩ ꯍꯥꯏꯕꯅꯤꯅꯦ" ꯊꯣꯛꯅ "ꯍꯣ, ꯀꯕꯣꯛꯂꯩ ꯍꯥꯏꯕꯤꯗꯨꯅ ꯅꯈꯣꯏꯗꯒꯤ ꯍꯧꯖꯤꯛ ꯂꯤꯛꯀ ꯂꯩꯒ ꯄꯤꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯍꯥꯛ ꯀꯗꯥꯏꯗꯅꯣ ꯖꯒꯣꯏ ꯁꯥꯕ ꯆꯠꯀꯅꯤ ꯍꯥꯏꯌꯦ, ꯑꯗꯨꯅ ꯑꯩꯕꯨ ꯈꯔ ꯂꯧꯕꯤꯔꯨ, ꯅꯈꯣꯏ ꯏꯃꯥ ꯇꯥꯍꯟꯒꯅꯨ, ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯒꯅꯨ" ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯊꯣꯛꯅ ꯑꯃꯨꯛꯁꯨ "ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯦꯝꯇꯣꯝꯕꯤꯅ ꯅꯣꯛꯇꯨꯅ "ꯑꯉꯥꯎꯕꯤꯗꯨꯕꯨ, ꯃꯤꯒꯤ ꯅꯨꯄꯥ ꯄꯥꯈꯪ ꯊꯥꯔꯛꯂꯤꯕꯁꯤꯕꯨ ꯁꯅꯥ ꯂꯧꯕꯗꯨꯕꯨ" ꯍꯥꯏꯔꯛꯏ꯫ ꯊꯣꯛꯅ "ꯁꯅꯥ ꯂꯧꯕꯕꯨ ꯅꯤꯄꯥ ꯅꯨꯄꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ, ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ" ꯍꯥꯏꯔꯛꯏ꯫ "ꯐꯔꯦ, ꯅꯪꯅ ꯄꯤꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯔꯕꯗ ꯃꯦꯝꯇꯣꯝꯕꯤꯅ "ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ, ꯐꯔꯦ" ꯍꯥꯏꯔꯗꯨꯅ ꯂꯤꯛꯀ ꯂꯩꯒ ꯁꯤꯟꯅꯔꯛꯂꯦ꯫ ꯊꯣꯛꯅ "ꯃꯦꯝꯇꯣꯝꯕꯤ, ꯅꯈꯣꯏꯒꯤ ꯆꯥꯛꯀ ꯂꯩꯕ꯭ꯔꯥ" ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ "ꯂꯩꯔꯕꯗꯤ ꯑꯩ ꯈꯔ ꯆꯥꯖꯈꯤꯒꯦ" ꯍꯥꯏꯔꯛꯂꯕꯗ ꯃꯦꯝꯇꯣꯝꯕꯤꯅ "ꯄꯥꯈꯪꯁꯤ ꯆꯥꯛ ꯑꯃꯨꯛ ꯄꯤꯖꯈꯤꯗ꯭ꯔꯕꯗꯤ ꯋꯥꯈꯜ ꯂꯥꯟꯅ ꯂꯧꯈꯤꯕ ꯇꯥꯔꯦ" ꯈꯜꯂꯗꯨꯅ ꯊꯣꯛ ꯄꯥꯈꯪꯗꯨꯗ ꯆꯥꯛ ꯊꯥꯡꯗꯣꯛꯇꯨꯅ ꯄꯤꯖꯔꯦ꯫ ꯊꯣꯛꯅ ꯇꯟꯖꯥ ꯌꯦꯡꯂꯗꯨꯅ ꯃꯦꯝꯇꯣꯝꯕꯤꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯤꯉꯩꯗ ꯃꯍꯥꯛꯅ ꯃꯃꯥꯡꯂꯣꯝꯗ ꯀꯅꯥꯁꯨ ꯀꯔꯤꯃꯠꯇ ꯎꯍꯟꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯇꯉꯛ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯣꯛꯅ ꯁꯅꯥ ꯂꯤꯛꯀꯣꯜ ꯑꯗꯨ ꯄꯨꯔꯗꯨꯅ ꯑꯃꯨꯛ ꯅꯤꯡꯊꯧꯒꯤ ꯁꯅꯊꯣꯡꯗ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯣꯠꯅ ꯊꯣꯛ ꯆꯪꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯀꯩꯅ꯭ꯌꯥ ꯀꯨꯃꯥꯔꯤꯒꯤ ꯄꯣꯊꯥꯐꯝꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯅꯤꯄꯥ ꯑꯃꯠꯇ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯅꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯐꯤ ꯑꯉꯥꯡꯕ ꯑꯃ ꯃꯀꯣꯛꯇ ꯀꯨꯞꯁꯤꯜꯂꯗꯨꯅ ꯅꯤꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯁꯥꯖꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯤꯑꯣꯏ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ "ꯅꯍꯥꯛ ꯀꯅꯥꯅꯣ?" ꯍꯪꯂꯛꯂꯝꯃꯤ꯫ ꯄꯥꯈꯪ ꯑꯗꯨꯅ "ꯑꯩ ꯍꯌꯤꯡꯅꯤ" ꯍꯥꯏꯔꯛꯂꯕꯗ ꯃꯆꯥꯅꯨꯄꯤꯗꯨꯅ "ꯍꯌꯤꯡꯅꯕꯨ ꯑꯗꯨꯛ ꯆꯥꯎꯕ꯭ꯔꯥ" ꯍꯥꯏꯅ ꯍꯪꯂꯛꯂꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ "ꯌꯥꯝꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯆꯕꯤꯅꯤ, ꯀꯦꯖ ꯃꯧꯖꯕꯤꯅꯤ, ꯀꯦꯖ ꯃꯧꯖꯅ ꯂꯩꯖꯕꯤ ꯀꯨꯃꯥꯔꯤꯕꯨ ꯌꯦꯡꯂꯒ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ, ꯆꯥꯛ ꯈꯤꯇ ꯆꯥꯖꯒꯦ" ꯍꯥꯏꯗꯨꯅ ꯊꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫
ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕꯗ ꯃꯍꯥꯛ ꯐꯝꯂꯤꯉꯩꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯕꯗꯨ ꯎꯔꯕꯗ ꯃꯍꯥꯔꯥꯅꯤꯅ "ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯀꯔꯤ ꯅꯃꯤꯡ ꯀꯧꯒꯦꯅꯦ?" ꯍꯪꯂꯛꯂꯝꯃꯤ꯫ ꯊꯣꯛꯅ "ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯒꯤ ꯃꯤꯡꯁꯦ ꯏꯃꯥꯅ ꯑꯩ ꯄꯤꯛꯂꯤꯉꯩꯗ ꯏꯌꯥ ꯏꯌꯥ ꯍꯥꯏꯅ ꯂꯛꯅꯕꯗꯒꯤ ꯅꯆꯥꯒꯤ ꯏꯃꯤꯡ ꯏꯌꯥ ꯀꯧꯏ" ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯊꯣꯛꯀꯤ ꯋꯥꯍꯩ ꯇꯥꯔꯕꯗ ꯃꯍꯥꯔꯥꯅꯤꯅ "ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯦ ꯏꯆꯥꯒꯤ ꯃꯤꯡꯁꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯐꯝꯃꯨ ꯐꯝꯃꯨ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯅꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯛꯅ ꯇꯟꯖꯥ ꯌꯦꯡꯂꯗꯨꯅ ꯅꯥꯌꯦꯛ ꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯃꯅꯤꯡ ꯁꯅꯥꯊꯣꯡꯗ ꯄꯨꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄꯣꯏ ꯂꯥꯎꯕꯣꯏ ꯇꯧꯕꯒꯤ ꯃꯈꯣꯟ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ "ꯀꯔꯤ ꯇꯧꯔꯒꯦꯅꯦ?" ꯍꯪꯂꯛꯂꯕꯗ ꯃꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯔꯒ ꯅꯤꯡꯊꯧ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ "ꯅꯌꯥꯅ ꯅꯆꯥꯅꯨꯄꯤ ꯄꯨꯈ꯭ꯔꯦ, ꯏꯌꯥꯅ ꯅꯆꯥꯅꯨꯄꯤ ꯄꯨꯈ꯭ꯔꯦ" ꯇꯣꯏꯅ ꯍꯥꯏꯔꯦ꯫ ꯅꯤꯡꯊꯧꯅ "ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯂꯥꯎꯔꯤꯗꯨꯕꯣ? ꯅꯌꯥꯅ ꯅꯆꯥꯅꯨꯄꯤ ꯄꯨꯈꯤꯕꯕꯨ ꯄꯨꯅꯤꯡꯂꯒ ꯄꯨꯈꯤꯁꯅꯨ" ꯍꯥꯏꯔꯕꯗ ꯃꯍꯥꯔꯥꯅꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯅꯤꯡꯊꯧꯅ ꯑꯁꯦꯡꯕ ꯄꯥꯎ ꯈꯪꯂꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯣꯛꯇ ꯂꯨꯍꯣꯡꯕꯤꯗꯨꯅ ꯊꯣꯛꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯁꯨꯆꯥ ꯊꯣꯛ ꯆꯠꯄꯗꯨ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯁꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤꯌꯦ꯫ ꯏꯁꯨꯆꯥ ꯋꯥꯔꯤ ꯂꯣꯏꯔꯦꯗꯣ ꯍꯥꯏꯔꯕꯗ ꯃꯆꯨ ꯄꯨꯝꯅꯃꯛ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯁꯨꯆꯥ, ꯅꯈꯣꯏ ꯉꯁꯤꯗꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯛꯂꯤꯕꯁꯤꯡ ꯅꯈꯣꯏ ꯅꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯁꯨ ꯂꯣꯏꯅ ꯂꯥꯛꯂꯤꯕꯣꯏꯔꯦ꯫ "ꯑꯥꯎ ꯏꯃꯥꯎ ꯏꯕꯦꯝꯃ, ꯅꯈꯣꯏꯁꯨ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯌꯥꯎꯔꯛꯂꯤꯕ꯭ꯔꯣ? ꯀꯔꯤ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕꯗꯨꯅ?" ꯍꯪꯂꯛꯏ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥꯅ "ꯏꯃꯥ, ꯅꯁꯨꯁꯤꯡꯅ ꯏꯕꯦꯜꯒꯤ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏꯅ ꯈꯔ ꯊꯤꯟꯕꯤꯔꯛꯎ ꯍꯥꯏꯅꯦ꯫ ꯑꯗꯨꯗꯒꯤ ꯏꯃꯥ ꯅꯃꯧꯁꯤꯡꯅ ꯉꯝꯖꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤ, ꯑꯂꯨ, ꯍꯋꯥꯏ, ꯆꯦꯡꯋꯥꯏ ꯄꯨꯖꯔꯛꯂꯤꯕꯅꯤ" ꯍꯥꯏꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯦꯜꯂꯕꯗ ꯏꯃꯥ ꯅꯁꯨꯁꯤꯡꯕꯨ ꯑꯐꯕ ꯄꯥꯎꯇꯥꯛ ꯈꯔ ꯇꯣꯏꯅ ꯇꯣꯏꯅ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯂꯒ ꯃꯕꯦꯟꯄꯣꯛꯄꯨ ꯈꯨꯔꯨꯝꯅꯔꯒ ꯍꯟꯅꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯗꯨꯅ ꯏꯕꯦꯜꯅ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯃꯁꯨꯁꯤꯡꯒ ꯊꯛꯃꯤꯟ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯏꯪꯅ ꯇꯞꯅ ꯍꯤꯗꯥꯛꯄꯨ ꯆꯤꯡꯂꯒ ꯋꯥꯔꯤ ꯍꯧꯔꯛꯂꯦ꯫ "ꯉꯁꯤꯗꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯀꯧꯕ ꯋꯥꯔꯤ ꯂꯤꯔꯒꯦꯀꯣ, ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛ ꯇꯥꯔꯣ" ꯍꯥꯏꯔꯕꯗ ꯃꯁꯨꯁꯤꯡꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯧꯁꯤꯡ ꯌꯥꯝꯅ ꯁꯤꯡꯕꯤ, ꯑꯍꯜ ꯑꯣꯏꯔꯕꯤ, ꯍꯅꯨꯔꯕꯤ, ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯄꯥꯟꯕꯤ, ꯈꯨꯜꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯏꯕꯦꯜ ꯍꯥꯏꯅ ꯈꯪꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯌꯨꯝꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯃꯍꯥꯛ ꯃꯇꯣꯝꯇ ꯍꯣꯠꯅꯕꯁꯨ ꯀꯟꯖꯕ, ꯃꯔꯟ ꯃꯊꯨꯝ ꯂꯩꯕꯤ, ꯁꯦꯠꯅꯤꯡꯕꯇ ꯁꯦꯠꯄꯤ, ꯆꯥꯅꯤꯡꯕꯇ ꯆꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯅꯨꯕꯤꯁꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯅꯨꯔꯕ ꯐꯥꯎꯕ ꯃꯍꯥꯛꯅ ꯍꯩꯖꯕ ꯉꯝꯖꯕ ꯁꯤꯟꯐꯝꯗ ꯁꯨꯕ ꯅꯣꯝꯕ, ꯄꯩꯁꯥ ꯐꯪꯅꯕ ꯍꯣꯠꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯃꯣꯏꯊꯥꯞ ꯅꯥꯏꯕ ꯃꯍꯥꯛ ꯇꯣꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯑꯁꯤ ꯁꯨꯕ ꯅꯣꯝꯖꯕ ꯀꯟꯕ, ꯃꯁꯥ ꯃꯎ ꯁꯦꯡꯕ, ꯅꯥꯒꯟ ꯌꯦꯛꯀꯟꯗꯕ ꯏꯕꯦꯜꯅꯤ꯫ ꯏꯕꯦꯜ ꯍꯥꯏꯔꯤꯕꯁꯤ ꯊꯥꯏꯅꯒꯤ ꯂꯩꯈꯜ ꯇꯥꯕ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤ ꯇꯅꯥꯟ ꯇꯅꯥꯜꯂꯤ, ꯃꯅꯤꯡꯊꯣꯡ ꯃꯃꯥꯡꯊꯣꯡ ꯅꯥꯏ, ꯊꯣꯡ ꯊꯣꯡꯅꯥꯎ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯐꯥꯠꯂꯤ, ꯊꯣꯡꯒꯤ ꯄꯨꯔꯣꯟ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯅꯁꯨ ꯄꯥꯜꯂꯤ꯫ ꯃꯤꯑꯣꯏ ꯃꯤꯆꯪ ꯐꯕꯤ ꯏꯕꯦꯜ ꯈꯨꯟꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯍꯦꯛ ꯊꯣꯡꯕꯗ ꯏꯕꯦꯜꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯏꯕꯦꯜꯁꯤ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯆꯞ ꯆꯥꯅ ꯈꯪꯂꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ, ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟꯇ ꯍꯨꯔꯥꯜꯂꯒ ꯃꯄꯨꯟꯁꯤ ꯂꯦꯟꯕ ꯍꯨꯔꯥꯟꯕ ꯁꯥꯊꯤꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯟ ꯈꯨꯟꯗ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯍꯤꯡꯗ ꯂꯣꯟꯅ ꯊꯨꯞꯅ ꯆꯠꯇꯨꯅ ꯇꯟꯖꯥ ꯐꯪꯕ ꯌꯨꯝꯗ ꯆꯪꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ, ꯃꯥꯟ ꯆꯥꯡ, ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯝꯕ ꯊꯦꯡꯅꯕ ꯃꯥꯡꯒꯣꯜꯗ ꯀꯅꯥꯒꯨꯝꯕꯗ ꯈꯨꯟ ꯈꯨꯟꯗ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯍꯨꯔꯥꯜꯂꯛꯄꯅ ꯃꯥꯅ ꯑꯁꯨꯝ ꯍꯨꯔꯥꯜꯂꯛꯄꯅ ꯈꯨꯗꯤꯡꯃꯛ ꯌꯣꯟꯊꯣꯛꯂꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯁꯤꯟꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯇꯣꯛꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯌꯥꯎꯗꯅ ꯑꯗꯨꯃꯛ ꯆꯠꯊꯔꯛꯄꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯍꯨꯔꯥꯟꯕ ꯅꯤꯄꯥ,
ꯑꯁꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯤꯡꯕꯗꯒꯤ ꯍꯦꯛ ꯍꯨꯔꯥꯟꯕ ꯍꯧꯔꯛꯄꯗꯒꯤ ꯅꯣꯡꯃꯗ ꯐꯥꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯈꯨꯟꯗꯒꯤ ꯑꯣꯏꯔꯤꯕꯔꯥ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯂꯥꯛꯇꯨꯅ ꯍꯨꯔꯥꯜꯂꯤꯕꯔꯥ ꯍꯥꯏꯕ ꯐꯥꯎ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯑꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯁꯥꯗꯨ ꯁꯥꯏ, ꯅꯨꯃꯤꯗꯥꯡꯗꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯃꯐꯝ ꯈꯨꯗꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯪꯗꯨꯅ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯁꯨ ꯁꯥꯗꯨ ꯁꯥꯔꯕꯁꯨ ꯇꯟꯖꯥꯕꯨ ꯐꯪꯂꯕꯗꯤ ꯍꯦꯛꯇ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯃꯊꯪ ꯑꯁꯨꯝ ꯍꯨꯔꯥꯜꯂꯛꯄꯅ ꯏꯕꯦꯜꯒꯤ ꯌꯨꯝꯗ ꯊꯣꯛꯂꯔꯦ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯗꯨ ꯍꯅꯨꯕꯤꯅ ꯃꯣꯏꯊꯥꯞ ꯅꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯐꯂꯥꯡꯗ ꯅꯥ ꯅꯞꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯅꯤꯄꯥꯁꯤꯅ ꯈꯜꯂꯝꯃꯤ, ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯍꯅꯨꯕꯤ ꯃꯇꯣꯝꯇꯅꯤ, ꯁꯣꯏꯗꯅ ꯃꯤꯌꯥꯝꯅ ꯂꯟ ꯊꯨꯝ ꯆꯦꯟꯕꯤꯅꯤ ꯍꯥꯏꯅꯔꯤꯕꯁꯤ ꯆꯨꯝꯂꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯆꯥꯕ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ, ꯃꯍꯥꯛꯀꯤꯗꯤ ꯆꯥꯊꯣꯛꯄꯤꯅꯤꯡꯉꯥꯏꯁꯨ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯈꯜꯂꯗꯨꯅ ꯍꯅꯨꯕꯤ ꯇꯨꯝꯊꯕ ꯉꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯣꯏꯊꯥꯞ ꯅꯥꯏꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯅ ꯃꯣꯏꯊꯥꯞ ꯅꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ, ꯂꯩꯄꯥꯛ ꯑꯁꯤꯗ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯍꯨꯔꯥꯟꯕ ꯆꯠꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯕꯣꯏꯔꯦ꯫ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯐꯥꯅꯕ ꯈꯟꯅꯕꯁꯤ ꯀꯨꯏꯔꯛꯂꯕꯅꯤ, ꯉꯁꯤꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇꯅ ꯐꯥꯕꯁꯨ ꯉꯝꯗ꯭ꯔꯤ ꯈꯜꯂꯗꯨꯅ ꯑꯩꯅ ꯉꯁꯤ ꯂꯩꯔꯤꯉꯩꯁꯤꯗ ꯐꯥꯅꯤꯡꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯂꯒ ꯃꯤꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯇꯨꯡꯁꯤꯟꯖꯕꯕꯨ ꯄꯥꯝꯂꯤꯕ ꯁꯣꯏꯔꯣꯏ, ꯃꯥꯅ ꯍꯨꯔꯥꯟꯕ ꯀꯌꯥ ꯀꯨꯏꯅ ꯈꯪꯍꯟꯗꯅ ꯍꯨꯔꯥꯟꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯂꯒꯅꯤ, ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯨꯔꯥꯟꯅꯤꯡꯕꯅ ꯈꯥꯡꯉꯝꯗ꯭ꯔꯕ ꯍꯨꯔꯥꯟꯕꯗꯨ ꯍꯅꯨꯕꯤ ꯇꯨꯝꯊꯕ ꯉꯥꯏꯕ ꯉꯝꯗꯗꯨꯅ ꯁꯒꯣꯜ ꯇꯧꯗꯨꯅ ꯂꯩꯄꯥꯛ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯇꯨꯅ ꯏꯕꯦꯜ ꯍꯅꯨꯕꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯏꯕꯦꯜꯒꯤ ꯀꯥꯡꯈꯗ ꯄꯥꯛꯊꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯦ꯫ ꯌꯥꯝꯅ ꯂꯧꯁꯤꯡ ꯁꯤꯡꯕꯤ ꯃꯤꯅꯤ, ꯄꯥꯛ ꯆꯪꯕ ꯉꯝꯗꯕ ꯃꯤꯅꯤ꯫ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯕꯅ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯑꯆꯧꯕ ꯄꯨꯗꯣꯜ ꯑꯃ ꯊꯥꯜꯂꯤꯕꯅꯤ꯫ ꯐꯨꯡꯒꯥꯗꯨꯗ ꯃꯩ ꯍꯧꯕꯅ ꯊꯤꯠꯂꯤ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯃꯩ ꯆꯥꯛꯂꯤ, ꯃꯈꯨꯠꯇꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯍꯨꯔꯥꯟꯕꯅ ꯇꯞꯅ ꯍꯣꯠꯅꯔꯤꯕ ꯑꯌꯥꯝꯕꯗ ꯏꯕꯦꯜꯅ ꯅꯥꯁꯣꯜ ꯐꯪꯂꯗꯨꯅ ꯃꯤꯠꯆꯤꯅ ꯁꯥꯍꯨꯝ ꯐꯪꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯕꯗ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯁꯤ ꯂꯦꯝꯅ ꯉꯁꯤꯗꯤ ꯊꯥꯗꯣꯛꯈ꯭ꯔꯔꯣꯏ, ꯑꯩꯅ ꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯔꯕꯁꯨ ꯑꯩꯒꯤ ꯏꯊꯟꯇ ꯂꯩꯕꯅꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯤ꯫ ꯃꯁꯤ ꯍꯨꯔꯥꯟꯕ ꯆꯪꯕ ꯑꯁꯦꯡꯕꯅꯤ ꯈꯪꯗꯨꯅ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯏꯕꯦꯜꯅ ꯃꯊꯪ ꯈꯜꯂꯛꯂꯦ꯫ ꯂꯥꯎꯔꯦ, ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯔꯤꯕꯁꯤꯅ ꯌꯥꯜꯂꯕꯗꯤ ꯑꯩ ꯃꯥꯡꯂꯒꯅꯤ, ꯑꯗꯨꯅꯗꯤ ꯃꯥꯕꯨꯗꯤ ꯉꯁꯤꯁꯤꯗ ꯐꯥꯍꯧꯗꯕꯁꯨ ꯌꯥꯗꯕꯅꯤ꯫ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯈꯜꯂꯗꯨꯅ ꯑꯩꯒꯤ ꯏꯇꯥ ꯊꯥꯡꯃꯩꯁꯤꯒ ꯋꯥꯔꯤ ꯍꯦꯛꯇ ꯍꯧꯔꯒꯦ, ꯃꯑꯣꯡ ꯍꯦꯛꯇ ꯈꯪꯅꯕ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯏꯕꯦꯜ ꯍꯅꯨꯕꯤꯅ ꯃꯣꯏꯊꯥꯞ ꯅꯥꯏꯅ ꯄꯨꯗꯣꯜ ꯊꯥꯡꯃꯩꯗ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ, ꯍꯥꯗ ꯏꯇꯥ ꯊꯥꯡꯃꯩ, ꯍꯧꯖꯤꯛꯇꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ, ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜꯁꯨ ꯇꯥꯗ꯭ꯔꯦꯗꯣ, ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯁꯥꯟꯅꯔꯁꯤꯀꯣ ꯏꯇꯥ, ꯉꯔꯥꯡꯒꯤ ꯋꯥꯔꯤꯗꯨ ꯆꯠꯊꯔꯁꯤ, ꯏꯇꯥꯅ ꯈꯟꯕꯗꯨ ꯄꯥꯝꯕꯗꯨ ꯍꯥꯏꯌꯨꯅꯦ ꯏꯇꯥꯁꯨ꯫ ꯏꯇꯥ ꯊꯥꯡꯃꯩ, ꯀꯔꯤꯅꯣ ꯅꯪꯁꯤꯕꯨ ꯅꯍꯥꯟ ꯃꯈꯩꯁꯨ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯏꯇꯥ ꯑꯩꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯏꯇꯥꯒꯤ ꯅꯅꯤꯡ ꯊꯨꯡꯗ꯭ꯔꯕꯔꯥ? ꯍꯥꯗ ꯏꯇꯥ ꯊꯥꯡꯃꯩ ꯅꯨꯡꯁꯤꯕꯤ, ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯈꯨꯝꯃꯨ ꯀꯩꯗꯧꯕꯒꯦ? ꯇꯞꯅ ꯅꯥꯎꯊꯦꯝ ꯊꯦꯝꯕꯒꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯥ, ꯅꯪꯒꯤꯁꯤꯕꯨ ꯉꯁꯤꯁꯦ ꯑꯇꯣꯞꯄ ꯃꯤ ꯂꯥꯡꯒ ꯂꯩꯕ ꯎꯕ꯭ꯔꯅꯦ ꯈꯨꯝꯗ꯭ꯔꯤꯁꯤꯕꯨ? ꯃꯤ ꯂꯩꯔꯕꯗꯤ ꯏꯇꯥꯗꯤ ꯋꯥ ꯉꯥꯡꯗꯕꯅꯤ꯫ ꯏꯇꯥ, ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ, ꯋꯥꯔꯤ ꯁꯥꯁꯤ ꯏꯇꯥ, ꯑꯃꯨꯛꯇꯗꯤ ꯈꯨꯝꯃꯨ ꯍꯥꯏꯔꯝꯕꯗꯒꯤ ꯍꯣ ꯏꯇꯥ, ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯈꯨꯝꯃꯨ ꯏꯇꯥ ꯍꯥꯏꯅ ꯀꯟꯅ ꯑꯍꯧꯕ ꯃꯈꯣꯜꯗ ꯂꯥꯎꯔꯛꯂꯦ꯫ ꯊꯪꯅꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯏꯕꯦꯜꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯅꯔꯛꯄ ꯇꯟꯖꯥꯅꯤ꯫ ꯍꯨꯔꯥꯟꯕ ꯅꯤꯄꯥꯗꯨ ꯏꯕꯦꯜꯅ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅ ꯃꯣꯏꯊꯥꯞ ꯅꯥꯏꯔꯤꯁꯤ ꯊꯥꯡꯃꯩ ꯄꯨꯗꯣꯜꯒ ꯋꯥꯔꯤ ꯁꯥꯔꯝꯕ ꯇꯥꯔꯦ, ꯑꯩ ꯂꯩ ꯍꯥꯏꯕ ꯈꯪꯕꯅ ꯊꯥꯡꯃꯩ ꯋꯥ ꯉꯥꯡꯗꯕꯁꯨ ꯑꯣꯏꯔꯝꯕ ꯇꯥꯔꯦ꯫
ꯊꯥꯡꯃꯩꯒꯤ ꯋꯥ ꯉꯥꯡꯗꯦ ꯈꯟꯗꯨꯅ ꯏꯕꯦꯜꯅ ꯇꯣꯏꯅ ꯑꯁꯨꯝ ꯂꯥꯎꯔꯕꯗꯤ ꯃꯤ ꯆꯪꯅꯔꯛꯇꯨꯅ ꯑꯩꯕꯨ ꯐꯥꯈ꯭ꯔꯅꯤ, ꯑꯗꯨꯅꯗꯤ ꯍꯟꯗꯛ ꯀꯧꯔꯕꯗꯤ ꯈꯨꯝꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯄꯨꯗꯣꯜꯅ ꯈꯨꯝꯕ ꯍꯦꯛꯇ ꯁꯥꯔꯒꯦ ꯅꯤꯡꯂꯛꯂꯦ꯫ ꯏꯕꯦꯜꯅ ꯑꯃꯨꯛꯁꯨ ꯀꯜꯂꯞꯅ ꯍꯣ ꯏꯇꯥ ꯊꯥꯡꯃꯩ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯨꯔꯥꯝꯕꯅ ꯍꯥꯎ ꯍꯥꯎ ꯏꯇꯥ ꯍꯥꯏꯅ ꯈꯨꯝꯂꯛꯂꯦ꯫ ꯏꯕꯦꯜꯅ ꯆꯞ ꯆꯥꯅ ꯍꯨꯔꯥꯝꯕ ꯂꯩꯔꯦ ꯈꯪꯂꯕꯗ ꯍꯣ ꯏꯇꯥ ꯑꯗꯨꯅꯤꯗꯅ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯗ꯭ꯔꯤꯕꯗꯨꯗꯤ ꯏꯇꯥ, ꯑꯗꯨꯗꯤ ꯑꯩ ꯃꯄꯥꯟꯗ ꯏꯇꯥꯅ ꯆꯤꯡꯅꯔꯤꯕ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯒꯦ, ꯆꯤꯡꯅꯔꯅꯨ ꯃꯤꯆꯤꯛ ꯃꯤꯔꯥꯎ ꯈꯣꯜꯗꯤ ꯇꯥꯗ꯭ꯔ ꯄꯣꯠꯅꯤ, ꯅꯪꯅ ꯃꯤ ꯇꯨꯝꯅꯗ꯭ꯔꯤꯕꯣꯏ ꯅꯤꯡꯖꯕꯩ ꯋꯥꯅꯤ, ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯀꯦ ꯏꯇꯥ ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯒꯗꯧꯔꯤ ꯄꯣꯠꯅꯤ, ꯊꯣꯛꯎꯈꯤꯒꯦ ꯁꯠ ꯆꯪꯁꯤꯜꯂꯛꯀꯦꯀꯣ ꯏꯇꯥ ꯍꯥꯏꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯗꯨ ꯑꯗꯨꯃꯛ ꯄꯨꯗꯣꯟ ꯁꯥꯔꯒ ꯍꯣꯏ ꯏꯇꯥ ꯍꯥꯏꯔꯛꯂꯦ꯫ ꯍꯅꯨꯕꯤꯅ ꯇꯟꯖꯥ ꯈꯪꯅ ꯇꯞꯅ ꯍꯧꯒꯠꯂꯗꯨꯅ ꯌꯨꯝꯒꯤ ꯃꯄꯥꯟ ꯊꯣꯛꯂꯦ꯫ ꯃꯄꯥꯜ ꯍꯦꯛ ꯊꯣꯛꯄꯒ ꯃꯄꯥꯜ ꯊꯣꯡꯒꯤ ꯄꯨꯅꯥ ꯂꯣꯟꯅ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯦ꯫ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕ ꯆꯪꯂꯦ, ꯑꯩꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯍꯥꯟꯅꯗꯒꯤ ꯃꯃꯤꯠ ꯁꯤꯡꯗꯨꯅ ꯏꯕꯦꯟꯗꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯜꯂꯝꯕ ꯃꯤꯌꯥꯝꯗꯨ ꯈꯨꯠꯂꯥꯏ ꯊꯨꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯗꯨꯅ ꯏꯕꯦꯜꯒꯤ ꯃꯌꯨꯝꯗ ꯀꯣꯏꯁꯤꯜꯂꯦ꯫ ꯃꯊꯪ ꯃꯊꯪ ꯊꯣꯛꯅꯔꯛꯂꯒ ꯏꯕꯦꯜꯒꯤ ꯌꯨꯝ ꯑꯀꯣꯏꯕ ꯃꯩꯕꯨꯜ ꯃꯩꯔꯥꯅ ꯄꯨꯡꯀꯣꯏ ꯀꯣꯏꯈ꯭ꯔꯦ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯍꯨꯔꯥꯟꯕꯗꯨ ꯅꯥꯟꯊꯣꯛꯄ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯥꯅ ꯍꯨꯠꯇꯨꯅ ꯆꯪꯂꯛꯄ ꯁꯒꯨꯜ ꯇꯧꯐꯝꯗ ꯃꯀꯣꯛ ꯂꯤꯈꯠꯂꯛꯄꯗ ꯊꯧꯔꯤꯅ ꯊꯨꯗꯨꯅ ꯂꯩꯔꯝꯕꯅ ꯍꯨꯔꯥꯟꯕꯗꯨ ꯊꯧꯔꯤꯅ ꯊꯨꯔꯦ꯫ ꯈꯨꯜꯅ ꯐꯥꯔꯕ ꯍꯨꯔꯥꯟꯕꯗꯨ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕ ꯆꯩꯕ ꯍꯧꯔꯛꯂꯦ꯫ ꯅꯍꯥ ꯑꯣꯏꯕꯁꯤꯡꯅ ꯍꯥꯠꯇꯣꯛꯂꯁꯤ, ꯀꯨꯏꯔꯕꯅꯤ ꯃꯥꯅ ꯍꯨꯔꯥꯜꯂꯛꯂꯤꯕꯁꯤ, ꯐꯥꯕ ꯉꯝꯗꯅ ꯂꯥꯛꯂꯕꯅꯤ, ꯍꯥꯠꯂꯣ ꯐꯨꯔꯣ ꯊꯨꯒꯥꯏꯔꯣ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎꯇꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯕꯤ ꯍꯅꯨꯕꯤ ꯏꯕꯦꯜꯅ ꯑꯀꯟꯕ ꯈꯣꯟꯊꯣꯛꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯔꯤ ꯏꯃꯧ ꯏꯁꯨ ꯄꯨꯝꯅꯃꯛ ꯈꯨꯟꯅ ꯐꯥꯕ ꯉꯝꯗ꯭ꯔꯕ ꯍꯨꯔꯥꯟꯕꯁꯤ ꯉꯁꯤꯗꯤ ꯅꯕꯦꯜ ꯑꯩꯅ ꯐꯥꯖꯕꯅꯤ, ꯑꯗꯨꯅ ꯏꯆꯥꯆꯥ ꯃꯍꯥꯛꯁꯤꯁꯨ ꯍꯥꯠꯄꯗꯤ ꯍꯥꯠꯀꯅꯨ, ꯃꯥꯁꯨ ꯃꯤꯅꯤ, ꯃꯤꯅ ꯃꯤꯕꯨ ꯍꯥꯠꯄ ꯂꯥꯟꯒꯅꯤ, ꯑꯗꯨꯅ ꯍꯨꯔꯥꯟꯕꯁꯤ ꯈꯨꯜꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪꯗ ꯁꯤꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯦꯜꯄꯣꯛꯀꯤ ꯐꯖꯕ ꯋꯥꯍꯩ ꯏꯕꯦꯜꯄꯣꯛꯀꯤ ꯂꯧꯁꯤꯡꯕꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯊꯥꯒꯠꯅꯔꯗꯨꯅ ꯏꯕꯦꯜꯒꯤ ꯋꯥꯗꯨ ꯏꯟꯗꯨꯅ ꯍꯨꯔꯥꯟꯕꯗꯨ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯏꯕꯦꯜꯒꯤ ꯂꯧꯁꯤꯡꯗꯒꯤ ꯍꯨꯔꯥꯟꯕ ꯐꯥꯈꯤꯕꯅꯤ꯫ ꯈꯨꯟ ꯈꯨꯟꯗꯁꯨ ꯃꯄꯣꯠ ꯃꯆꯩ ꯃꯥꯡꯕ ꯌꯥꯎꯅꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤꯌꯦ ꯏꯁꯨꯁꯥ꯫